Ngasi ayuk nongallamdai pung 12 minute yang kai teruk chatpa aduwaida sakhangdaba singna kapsinlakpa bom mama Sangaiprou mamang lekaida pokhaikhre hairiba bom maduna Sangaiprou mamang lekaida leiba Enhancement chahi nifutarukki yum amadi imungda leiba potchai kharaso amangata thokhanki ngasigi bom pokhaikiba aduda Enhancement modu chandrana phongdorakpada haukiba me ahumdagi hauduna lamdam asigi chingkhong chingyada chinkuki narco terrorist singna maitei singi mathakta akanba mawngda lan chatharaktuna tangdu leitadaba fibam amada leiringai cherag asida tampaki imphal mayol asida mi kungna taba mafam oiriba sida kanana kari maramgidamakta mirakta bom asi kapsilebano haibadu khangba ngamdri amadi mari leinaba singna athuba matamda thaudo asida chenariba sing athuba matamda thidoktuna miya mangda puthokpiyo hainasu makha taki yang pung tawa mafam ta sumba thaudo thokpasi aikoi hanagi irangi mi paidna panic oil leinenge tamsida aikoi yam safe oidaba atmosphere amada leirabdong feel tawe aduga aikoi gi mari leinaba authority singna matang matam chana thidokpiraga aikoi safe oiba lifestyle amada leibadu pamjai hojik leiraba piyom sida dinupi angang ta hing tumba ngambai piyom natre imphal mayongi irang yogdena khanba mafam singsida su sumba thaudo thoksalapase habidi si hing pung amataramdai baroga minute yang kaitere kiswai sida projectile ni laise ado yumlaktani pokhaikhre sila lakili mi so oda bhagiwani akoi yum kai di so ibni stage mi si mina tho amba yaba thodok oibani na tungda sumba thodok se thoktana ba authority na engine bi bamari leina basingna akoi sep oiba tibu mamda thambi bu pamji masi akoi dadi hauju makki di unknown ni hai tare kanana no haiba dudi akoi chaptaba khangba ngamdre aduga koi maitai jingi maraktagi di mande habdi tawriba keno si koi police na su projectile si pahire angle si haram bai matung ina di maitai kunjing da dinatre police na haram bai